Yumge Fatta Haothi Mei Thabada bom yaorambadi Pokkhairaktuna Saikhul AC ke hannagi MLA Yamthong Haokip ke loinabi Leikhidre hairi Thaudoka singarang nungtil pung ahum rom tabada Kangpokpi district ke manungda leiba Saikhul gi ikau mulam village da thokibani Thaudoka duda Leikhidre ex MLA gi loinabi adugi maming Charubala Haokip chahi yankhai mapan rom sure hairi mak Imphal East district ke khuraidagi Yamthonga mayum panduna lerakpani police tagi fangba pawgi matungina thaudoka singarang nungthil pung ahumrom tabada ex MLA Yamthong gi loinabina ikau mulam village da leiba makhoigi mayumda amorakai sing khomdoktuna sit sengba tauraba matung Fatta Haothi Mei Thabada bomni chingnaba ama yaorambadagi pokhairakibani hairi Charubala bom pokhaibadudha sokpadagi community health center Saikhul da puna bohona ringaida asokpana maram moiraga laikanaba ngamdana leikidabani hairi Saikhul police station gi team ama laktuna bom pokhaifamadu yengsiladuna case ama lokhatkre hairi